Akisbani Imphal Nolini Devi na pau pajari ahanbada maruiba pau Manipur nongmada COVID ki anuba case sahum humpuni toy thengnaki aduga mioi chama tare na research tawki mioi tare chiki Pradhan Mantri na sabapati oiduna phongkiba mifamna NEET postgraduate exam tha mari yeithoknaba warep lokre amachung Trinamool Congress ki Lusingbi Kumari Mamata Banerjee hayeng Nongchu Bengal ki Mukhyamantri oina wasak lawrakani Leibak asida COVID-19 gi laijet amuk hanna sandorakli ba asigi yenglaga section ba watpagi thawong sing tokpina ba haijari tangai phadaba section thawrang sing ngangna chatpaga loinana sahi 19 gi mathakta leiba mioi khudingmak suksoi soidana vaccine kapthokpiu yumdagi heksa thokpada face mask upiu mi amaga gi marakta foot taruk lapna leibiu maimit amadi khusa toina hamdoktuna tarutana na thambiu COVID-19 dagi ngakthoknaba tangai phadaba chana kanglon sing ngangna chatpinaba lamdam sigi miyamna sakangnaraba mioi kayana su appeal tongnarakli Manipuri film actor Gokul Athokpamna miyamda chana kanglon sing ngangna chatpinaba amadi vaccine kapthokpinaba appeal tori miyambo Gokul Athokpamna khurumjari nuksijarabai iraichasing tamthiraba COVID-19 laichet dagi kanjanabagi damak akhoi amuk hana section firep lominarasi cheitara nipangi mathakta leiba mioi khudimangna COVID ki vaccine kapthokpiu face mask soidna upiu mi amaga gi marakta foot taruk lamna lebiu hand sanitizer sijinabiu hand wash natraga sapon sijinaduna khutcha sengna hamtokpiu laichet asidagi ngakthoknaba matam gi lengang piba tangai phadaba chana kanglon sing akoi khudimangna ngangna chanminasi Jekshin bai basina laichet asi changhandanaba khwaidagi faraba pambaini miyambu amukana kurumjari Haujik mapungoi ba pau Manipur da hokiba pung kunmari da khwaidagi wangba sangda nongmada COVID ki anuba case sahum humpuni toy thengnaki aduga mioi chama tare na research tawki hairiba matam asida mioi tare chiki Raijagi Hakshel Bibak na ngarang thokiba cherol amada hai haujik apunba positive case ki masing lising kunthani toy chamnga kulhumdoi sure Positive oikibasing adu Imphal West dagi sa Manipur taruk Imphal East dagi sa makuni thoi Kakching dagi kulhumdoi Bisnupur dagi kuni thoi Churachandpur amsung Thobal dagi taramari Kangpokpi dagi nipan Chandel dagi manga None amasung Tamenglong dagi ani Kamjong amasung Ukhrul dagi amamamni Hairiba matamasigi manungda Imphal West dagi COVID positive oiba mioi ahum Thobal dagi ani Imphal East amasung Kakching dagi mioi amamam sikhi masiga loinana COVID-19 positive oiba sikhi ba migi masing samri kuni thoi sure Hauji phawbada naba phaba migi masing lising kuntra supna kuntra sukre naba pharapagi sangsa damar putarani thoi dasmek ahum ni hauji active case lising ani chupna humputara ma thoi leiri Lebaki atai mafam single loinana Manipur da su COVID-19 tika thabagi thabak sathari sahi asigi January 13 tagi satharakhiba tika thabagi thabaki saruk ama oina ngarang phawbada mioi lak ani lising kunma thoi chamapan marpu humdoi ahanba dose ki tika kapki aduga mioi lising humpotara ma thoi chani marpu ma thoina ani suba dose ki tika kapki Marak asida mamang thagi tang kun mangada Indigo flight 6E6181 gi ro tara taruk tagi kun ma thoi phawba amasung Indigo flight 6E21 gi ro kun ma pandagi kuntra manga phawba tonglakpa passenger singna common covid control room natraga mari lenaba district surveillance officer singda report tawrana ba hairi Raja sida COVID-19 ki test tawbagi thabak su singtha ningai oina sathari ngarang sample listing ani sama yang khai taruk test tawkibaga loinana hauji phawbada test tawba apunba sample lak taruk lising kunma thoi supna marphuni thoi sure Lilong police na Lilong Hauribi Turel Kalai Khong Thong maya da leiba yum amada thi humbagi thabak zathabada nisagi polam single loinana mioi ama phare Anjuman Lilong amasung police na akaknaba paw ama phangbadagi yum aduda thi humbada brown sugar gram chani humpuni thoi rom lokhubagi ta computaret amasung SP tablet jamga humputara mapan phangle hairi Paraba miyo esi makhata ba wahang pahung sathanaba Lilong police station da case ama lokhatle tabiriba pawasi Akasbani Imphal takini
लेबाक असिदा कोविड-19 की हौजिक ओरकलिबा फिबम असि थेंगननबा होटनबदा ह्यूमन रिसोर्स की तंगाई फदबा अदुगी मतंगदा प्रधानमंत्री नरेंद्र मोदी सभापति ओइदुना ngarang मिफम अमा पांगथोखरे मिफम अदुदा मेडिकल गी लमदा थबक तौरिबा मियोइसिंगी मसिंग हेनगटहनबा वाफमसिंग खनखि मिफम अदुदा लौकिबा वारेपसिंगी मनुंगदा नीट पोस्ट ग्रेजुएट एग्जाम था मरी यैथोकपा कोविड की अना लायेंगदा मेडिकल इंटर्नसिंग सिजिनबा बीएससी जनरल नर्सिंग अमसुंग मिडवाइफ नर्सिंग सीनियर डॉक्टर नत्रगा नर्स अमगी मखादा सिजिनबगी वाफम याउरी हाइरिबा मियोइसिंग असिना नुमित चामनी कोविड की थबक थौरमदा सरुक यारबदी सरकार की रेगुलर थबक लौरकपा मतमदा मखोइदा हेना खुदोंसाबा पीगनी लेबाक असिदा कोविड-19 दगी नाबा फरपगी चांग चादा 38.8 यौरे हौजिक फावबदा मियोइ कोटी अमा लाख 38,30,38 लाइचत असिदगी नाबा फखरे न्यू दिल्ली दा पाउमिसिंग दा वांगांगबदा केंद्र की हक्सेल मंत्रालय की जॉइंट सेक्रेटरी लव अग्रवाल ना हाई हौखिबा नुमाइजिंग नुमिता लेबाक असिदा लाइचत असिदगी नाबा फबगी चांग चादा 39 ओइरमबदु ngarang चादा 32 दा हाइगतखि मांगना हाई राज्य खरदा कोविड की केस थेंगलकपा थेंगनरे मरमदुना हाइरिबा राज्यसिंग असिना खरगा हेना सेक्सिल थौरांग लखुटपगी तंगाई फदबलै श्री अग्रवाल ना हाई अनोबा केस थेंगलकलिबा राज्यसिंग अदुदि आंध्र प्रदेश असम बिहार चंडीगढ़ हरियाणा कर्नाटक केरला हिमाचल प्रदेश मेघालय अमसुंग मणिपुरनी मांगना हाई दिल्ली अमसुंग मध्य प्रदेश यावना राज्य खरदा अनोबा केस की मसिंग हंथरकले कोविड-19 वैक्सीन की मतंगदा जॉइंट सेक्रेटरी ना हाई हौजिक फावबदा मियोइ कोटी 15,39,32 टीका थाखरे मसिगी मनुंगदा हेल्थ केयर वर्कर कोटी 1,58,000 हेना मचुंग फ्रंट लाइन वर्कर कोटी 2,03,000 हेना टीका कापखरे सही 95 की मथक्ता लैबा मियोइ कोटी 12 अमसुंग सही 19 दगी 94 फावबगी मनुंगदा लैबा मियोइ 1,02,000 टीका कापखरे गृह मंत्रालय ना हाई लेबाक असिदा हौजिक मेडिकल ऑक्सीजन मरांग कायना लै मंत्रालय ना हाई हक्सेल मंत्रालय ना पीरिबा चना कांगलोन की मतुंग इना हॉस्पिटल सिंगना ऑक्सीजन हाई सिंगना सिजिनगदबनी मंत्रालय ना हाई यारिबा मखै ऑक्सीजन दा ब्लैक मार्केट तौबगी थबक टोकदबनी तृणमूल कांग्रेस की लुचिंबी कुमारी ममता बनर्जी हयेंग नोंगचु बेंगोल की मुख्यमंत्री ओइना वासक लौरगनी ममता बनर्जी ना राज्यपाल जगदीप धनखड़ गा राजभवन दा उनरबा मतुंग सरकार सेमनबा दाबी तौखिबनी कोविड-19 की हौजिक ओरिबा फिवम असि येंगलगा कोलकाता दा लेबा राजभवन दा पांगथोकपा अचंबा थौरम अमदा महाकपो अहुमलक सुबा ओइना राज्य अदुकी मुख्यमंत्री ओइना वासक लौगनी नौना कारकलबा एमएलए सिंह सगोल चेनुमिता वासक लौगनी तृणमूल कांग्रेस की नौना कारकलबा एमएलए सिंह की ओइबा मिफम अमा ngarang तृणमूल कांग्रेस भवन दा पांगथोकखि दौल की जनरल सेक्रेटरी फर्थ चैटर्जी हाई मिफम अदुदा ममता बनर्जी बो तृणमूल कांग्रेस लेजिस्लेटिव काउंसिल की लुचिंगबु ओइना येनबा लेतना खल्ले मांगना हाई बिमन बनर्जी बुना 33 चुबा लेजिस्लेटिव असेंबली की स्पीकर ओइना प्रस्ताव तौदे इम्फाल दंग असि फोंबा पाउचे सिंगी मरुइबा पाउसिंगी दमक हौजे वहेंगबम राजेश लेरे राजेश थगचरी नोलिनी इम्फाल ngasi phongba pause singi ahanba lamai da phongnariba maruiba paudi haukiba pung kunmari da miyoi taret siki chahum humpurinthoi positive oire covid ki chen thugainaba supreme court na center amasung state sing da lockdown gi khananaba khangankre manipur da sop ngakna chatpiu haiba mahiroi loop singi wafam nagao amasung dimapur dagi d type oxygen cylinder chahum humudra mari imphal da purake haiba pawasina naharu gi thogdang sangai express manipuri amasung sanalibak da banner headline todana phongli pawasi ireibak amasung pokna phongina ahanba amasung ani suba headline People's Chronicle, The Morning Bell, Shanghai Express English, amasung Isiel Express kina ahanba headline tori, Pawasi Huyelan Pawgina ani suba headline tore. Assembly election pangthokiba state mangagi result authokre Nandigram miyam gi apamba taramna oi West Bengal da ekoina mai pakle haiba Mamata Banerjee gi wapamna Huyelan Pawgi ahanba headline tori. Pawmi Singh frontline worker ni lauthokadabani haiba IJU gi wafam Isiel Express ki ani suba headline tori. Myanmar macha taret Naidri da asoengam yaudana pukinaba High Court of Manipur gi wafam People's Chronicle gi anchor kalam da phongli Kaubru da ain kaina mi khunda ba tokadabani haiba liangmei body singi wafam amasu pauksi asida phongli Wangkhem da leiba TB Hospital kairau AC gi COVID Care Center oina onthokre haiba pawma Morning Bell gi anchor kalam da phongli Popi Pambi Singh Thajinduna Manghalaba Singi Lam Singh reconstruct tawgadabani haiba wafam ama Huyelan Pawgi anchor kalam da phongli Nolini थगचरी राजेश लोइसिलकपदा कोविड-19 दगी ngakthoknaba face mask uppa phut taruk lapnana leiba khutcha amati mai mi taru tanana thamba haiba achamba thawong ohum asi ngakna chatpinaba amuk hana ningsingjari
अरोइबदा मरुइबा पाउ अमुक हना मणिपुर नोंगमदा कोविड के अनोबा केस 334 थेंगनकी अदुगा मियोय 103 ना डिस्चार्ज तौकी मियोय 8 सिकी प्रधानमंत्री ने सभापति ओइदुना फमखिबा मिफमना नेट पोस्ट ग्रेजुएट एग्जाम था मरी येथोकनबा वारिप लौख्रे अमसुंग तृणमूल कांग्रेस की लुसिंबी कुमारी ममता बनर्जी हयेंग नोंगचु बेंगोल की मुख्यमंत्री ओइना वासक लौरगनी पाउलोइजरे।